Ngarang nubidang pung ama makai taba matamda Imphal West District ki Lamsang Police Station na konba mayang langjing tamangda kunngakpa volunteer sing na laiba sang amadagi nupi ahum yauna miyoi taramari Manipur Police yauna Central Force ki apunba kangbu mana mafam adu koisinduna thamlaba matung ahing nongyai matung pung ani taba matamda faduna pukre hairi Combined Force ki kangbuna faduna pukiba singi marakta yaukiba nupi ahum adu kunngakpa volunteer sing na laiba mafam aduda chak thongba amadi volunteer singi mateng pangnaba laibani hairi nupi police amata yaudana nupi ahum adu faba si karama makhalgi rule da yaubano amadi ima event singda atamnana nongmai kapsiliba asi karigino haina kunngakpa singi maikei digi pendaba phongdorakle Combined team aduna miyoi taramari amadi kunngaknaba thamba khuchu khulai kharaga loinana gari taret amasu fajen khre hairi Miyoi sing adu faba yaroi haina ima event singna Tingnaba hotnabada tear gas smoke bomb amadi life round kaya kapthorakpadagi lamding dagi maira paibi ani asok apan nangduna rims hospital da laikan nanaba matung ngasi nongalamdai da discharge tawkhre security force singe thawong asi yamna pendaba amadi miyamda onsin ba haibasi tawhaningde village volunteer sing asibu khun ngangnaba basic oiba training haibadi kuki singna bomb amadi nomai kapsilakpada pakhatpa akiba foundanaba psychological training pibani masibu lalhobani haina maral siragadi Lamdam masida khun ngakli besing lalhoba ngakta oigadawibra haina su hanglakli security force na kapthorakpa tear gas na panbadagi soklaba sing adudi thaunaujam asa chahi 65 laifam lamdeng awang laikai amadi lamdeng mayai laikai degi CS dasoda chahi 95 ni hairi Magai thadu mai thadu sugunu amsung sampu digi la mode di la agal leijabani adu khungakpagi oina moina mating tawjabani sira hojik sarkar jina yengja khogi maitai ji tum halaga kuki singda palhal lajira haiba helaji haiduna khanra nupi ohum chak thongjerga lei khungakpa singi mating pangbaji kari karambar runda nupi yaugdana nupi police yaugdana phabirino adigi khungakpa sing lei loimak phagradi kamaina khogi khungangje kamai tahongni aduga government na Manipur police na nga halagera Manipur police nga gaju Manipur police na leibada khogi hakchang da hugatpa amasung kiba lehendaba ngamagadra aduga hojik maram amda pidana khungakpa jing phagi basi yaningde surrounding area didagi maira paibi amasung club singda akan mukhongjang changjengani